ꯑꯁꯤ KTM ꯃꯅꯤꯡ ꯂꯩꯀꯥꯏ ꯅꯨꯄꯥꯁꯦ ꯁꯒꯣꯜ ꯍꯋꯥꯏ ꯈꯨꯖꯥꯏ ꯑꯃ ꯊꯛꯄꯁꯦ ꯑꯁ ꯑꯁꯤ ꯏꯔꯨꯁꯨ ꯅꯤꯡꯁꯤꯡꯖꯕꯅꯤꯁꯦ ꯈꯪꯗꯦ ꯇꯧꯒꯦ ꯇꯧꯏꯁꯦ ꯉꯥꯏꯈꯣ ꯅꯪ ꯃꯥꯁꯦ ꯌꯥꯝ ꯄꯥꯝꯖꯗꯥꯏꯅꯦ ꯅꯉꯣꯟꯗ ꯇꯥꯏꯅꯤꯡꯗꯦ ꯅꯪ ꯃꯥ ꯆꯠꯂꯣ ꯑꯁ꯭ꯋꯥꯏꯗ ꯑꯁ ꯀꯩꯅꯣ ꯆꯨꯝꯅ ꯅꯥꯁꯜꯂꯛꯑꯦ ꯂꯤꯟꯊꯣꯏ ꯗꯥꯀꯦꯗꯤ ꯉꯁꯤꯗꯤ ꯏꯔꯨꯖꯔꯛꯄ꯭ꯔꯣ ꯑꯁ ꯂꯨꯖꯒꯦ ꯇꯧꯔꯝꯕꯅꯦ ꯑꯗꯣ ꯒ꯭ꯔꯣ ꯍꯣꯜ ꯂꯥꯛꯈꯤꯗꯅ ꯂꯨꯖꯗ꯭ꯔꯦ ꯆꯠꯂꯒꯦ ꯑꯗꯨꯗꯤ ꯂꯩꯍꯧꯔꯣꯀꯣ ꯉꯥꯏꯈꯨꯑꯣ ꯑꯩꯅ ꯀꯩꯅꯣꯝ ꯂꯩꯔꯛꯄꯅꯦ ꯀꯕꯣꯛꯅꯦ ꯆꯥꯃꯤꯟꯅꯈꯤꯁꯤ ꯁꯦ ꯆꯥꯃꯤꯟꯅꯁꯤꯀꯣ ꯊꯝꯕ꯭ꯔꯅ ꯍꯦꯔꯥ ꯑꯩꯁꯤꯕꯨ ꯅꯨꯄꯤ ꯐꯪꯉꯔꯣꯏꯗ꯭ꯔꯅꯦ ꯑꯃ ꯍꯥꯏꯔꯨ ꯌꯥꯗ ꯑꯃ ꯍꯥꯏꯔꯨ ꯌꯥꯗ ꯁꯥꯟꯅꯕ ꯑꯅꯥꯕ ꯑꯃ ꯆꯠ ꯑꯁ ꯀꯥꯏꯌꯦ ꯁꯨꯝꯃꯦ ꯑꯗꯣ ꯃꯥꯏ ꯈꯨꯄꯥꯛꯇꯣ ꯑꯁ ꯅꯥꯗꯤ ꯅꯥꯏꯌꯦꯕꯨ ꯅꯨꯡꯁꯤꯕ ꯑꯃꯁꯨ ꯌꯥꯎꯔꯤꯅꯦ ꯑꯗꯣ ꯃꯥꯁꯦ ꯂꯧꯗꯕꯗꯤ ꯌꯥꯗꯦ ꯑꯩꯅ ꯌꯥꯝ ꯊꯤ ꯅꯨꯡꯁꯤꯔꯦ ꯃꯥꯁꯦ ꯄꯥꯏ ꯑꯃ ꯇꯧꯔ ꯐꯥꯔꯒ ꯑꯣꯏꯔꯁꯨ ꯂꯧꯔꯅꯤ ꯑꯩꯅ ꯍꯦꯔꯥ ꯅꯨꯄꯥ ꯃꯆꯥꯅꯕꯨ ꯅꯤꯡꯍꯟꯅꯩ ꯍꯥꯏꯕ꯭ꯔꯥ ꯇꯨꯝꯃꯦ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯀꯩꯀꯩꯅꯣ ꯊꯣꯛꯆꯔꯁꯤꯅꯤ ꯃꯣꯏ ꯈꯨꯄꯥꯛꯇ ꯅꯤꯡꯁꯤꯡ ꯂꯩ ꯀꯥꯟꯗꯦ ꯃꯥ ꯐꯥꯅꯕ ꯂꯩ ꯋꯥꯊꯤꯕ ꯂꯤꯟꯊꯣꯏ ꯑꯩꯉꯣꯟꯗ ꯌꯥꯔꯣꯏ ꯂꯤꯟꯊꯣꯏ ꯑꯩꯉꯣꯟꯗ ꯌꯥꯔꯣꯏ ꯈꯨꯄꯥꯛ ꯊꯥꯔꯝꯕ ꯉꯁꯤꯗꯤ ꯈꯪꯒꯅꯤ ꯅꯠꯇꯦ ꯃꯣꯏꯒꯤ ꯆꯥꯎꯕꯤꯒꯤ ꯅꯨꯄꯥ ꯌꯥꯝ ꯄꯜꯂꯛꯏꯗꯅ ꯑꯗꯨ ꯈꯛꯇꯪ ꯍꯨꯔꯥꯜꯂꯨꯁꯤ ꯈꯪꯅ ꯍꯥꯎꯕꯅꯦ ꯃꯣꯏꯗꯣ ꯑꯗꯨꯅꯤ ꯃꯍꯤ ꯌꯥꯝ ꯌꯥꯝꯃꯒ ꯅꯣꯏ KTM ꯊꯦꯡꯅꯔꯗꯤꯗꯣ ꯑꯁ ꯗꯥꯎ ꯊꯨꯝꯒ ꯌꯥꯔꯣꯏꯗ ꯏꯀꯛꯀ ꯏꯀꯛꯀ ꯃꯨꯂꯥ ꯃꯨꯂꯥ ꯁꯦꯝꯕꯤ ꯃꯤ ꯂꯥꯏ ꯊꯋꯥꯏ ꯃꯤꯔꯦꯟ ꯁꯨꯝꯃꯠꯄꯤ ꯃꯤ ꯂꯥꯏ ꯀꯨ ꯆꯪ ꯄꯥꯜꯂꯣ ꯍꯩ ꯄꯥꯜꯂꯣ ꯍꯩ ꯀꯅꯥ ꯀꯩꯅꯣ ꯃꯥ ꯆꯥꯔꯤꯕꯁꯤ KTꯅꯦ ꯀꯩꯅꯣ ꯃꯥ ꯆꯥꯔꯤꯕ ꯉꯥꯏꯈꯣ ꯍꯣꯏ ꯍꯦ ꯉꯥꯏꯈꯣ ꯍꯣꯏ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯝꯃꯤ ꯁꯦꯠꯂꯝꯃꯅꯤ ꯑꯗꯣ ꯂꯥꯛꯑꯣ KTꯗ ꯉꯥꯁꯤꯕꯨꯗꯤ ꯂꯩꯕꯅꯤ ꯃꯋꯥꯒꯤ ꯃꯇꯨꯡꯒ ꯇꯥꯔꯒ ꯁꯨꯝ ꯅꯨꯡꯁꯤꯈꯠꯂꯛꯇ꯭ꯔꯥ ꯅꯪ ꯀꯩꯅꯣ ꯅꯪ ꯍꯥꯟꯅꯗꯨꯗ ꯅꯪꯕꯣ ꯀꯩꯅꯣ ꯅꯪ ꯑꯗꯨ ꯌꯥꯔꯦ ꯑꯗꯣ ꯀꯩꯗꯧꯔꯒꯦ ꯌꯥꯔꯣꯏꯗꯣ ꯈꯪꯗꯦꯗ ꯑꯩ ꯁꯨꯝ ꯄꯥꯝꯖꯜꯂꯛꯑꯦ ꯀꯩꯅꯣ ꯅꯪ ꯇꯥꯟꯅꯕ ꯆꯦꯡꯒ ꯇꯥꯟꯅꯕꯅꯦ ꯅꯠꯇꯦ ꯀꯩꯅꯣꯗ ꯌꯥꯔꯣꯏ ꯅꯪꯒꯗꯤ ꯌꯥꯔꯣꯏꯌꯦ ꯑꯃꯇꯪ ꯆꯥꯒꯗꯕꯗ ꯑꯅꯤꯃꯛ ꯆꯣꯡꯈ꯭ꯔꯦꯕ ꯑꯁ ꯑꯩ ꯐꯖꯔꯅꯤ ꯑꯩ ꯑꯃꯇꯪ ꯍꯥꯏꯕꯅꯦ ꯑꯅꯤꯗꯤ ꯉꯝꯃꯣꯏꯍꯦ ꯈꯪꯅꯤꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯥꯒꯤ ꯃꯇꯥꯡ ꯂꯣꯏꯈ꯭ꯔꯦ ꯁ꯭ꯀꯤꯠꯁꯨ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯁꯦ ꯆꯤꯡꯃꯩꯔꯣꯡ ꯈꯣꯡꯅꯥꯡ ꯑꯅꯤ ꯀꯥꯔꯛꯇ ꯃꯃꯤꯡꯅ ꯂꯩ ꯃꯐꯝꯁꯤꯒꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯂꯥꯏꯌꯦꯡ ꯑꯅ ꯑꯩ ꯄꯥꯕꯨꯡꯒꯁꯨ ꯐꯝꯃꯤꯟꯅꯔꯤ ꯁꯤ ꯄꯥꯕꯨꯡꯁꯤꯅ ꯁꯤꯒꯤ ꯃꯩꯇꯩ ꯂꯥꯏꯌꯦꯡꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔ ꯑꯣꯏꯗꯣꯏꯅꯦ ꯑꯗ ꯀꯩ ꯍꯥꯏꯅꯤ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯁꯦ ꯂꯥꯏꯌꯦꯡꯐꯝꯅꯦ ꯑꯁꯦꯡꯕꯩꯗꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯑꯌꯥꯝꯕ ꯂꯣꯏ ꯐꯪꯉꯦ
ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯈꯪꯅꯔꯕꯅꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯍꯥꯏꯗꯤ ꯏꯐꯣꯡ ꯐꯣꯡꯅꯗꯤ ꯂꯩꯇꯕ ꯑꯗꯣ ꯍꯤꯗꯥꯛꯇꯤ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯆꯥꯅꯔꯕ ꯉꯥꯛꯇꯅꯦ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯂꯣꯏ ꯈꯪꯉꯦꯅ ꯍꯥꯏꯅꯩ ꯑꯗꯨꯒ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯇ꯭ꯔꯥꯏ ꯇꯧꯕꯗ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯈꯜꯂꯦ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯥ ꯂꯩꯕꯁꯤꯡꯁꯦ ꯁꯤꯒꯤ ꯍꯤꯗꯥꯛꯁꯤꯅ ꯂꯣꯏ ꯐꯍꯜꯂꯦꯅ ꯍꯥꯏ ꯇ꯭ꯔꯥꯏ ꯇꯧꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯈꯜꯂꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯑꯍꯥꯟꯕꯗ ꯄꯣꯂꯣ ꯍꯧꯗꯣꯛꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯅꯠꯇꯦ ꯈꯣꯠꯇꯦꯅ ꯃꯔꯩ ꯃꯌꯥꯝ ꯌꯦꯠꯅꯈꯤꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ 1991ꯗ ꯒꯤꯅꯦꯁ ꯔꯦꯀꯣꯔꯗ ꯆꯠꯂ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯄꯦꯖ 706ꯇ ꯒꯤꯅꯦꯁ ꯔꯦꯀꯣꯔꯗꯇ ꯌꯥꯎꯔ ꯃꯇꯨꯡꯗꯗꯤ ꯃꯅꯤꯄꯨꯔꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯦꯁꯦ ꯑꯗꯨꯝ ꯈꯪꯉꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯍꯃꯒꯨꯞꯇ ꯄꯦꯔꯣꯠꯀꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯑꯔꯌꯥꯟꯕꯇ꯭ꯔꯅ ꯖꯤꯔꯣ ꯄꯨꯊꯣꯛꯈꯤꯕꯒꯤ ꯈꯣꯠꯄꯒꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯍꯧꯗꯣꯛꯈꯤꯕꯅꯤ ꯈꯣꯠꯈꯤꯕꯅꯦꯅꯁꯨ ꯋꯥꯔꯤꯁꯦ ꯍꯥꯏꯐꯦꯠ ꯃꯅꯤꯄꯨꯔꯗꯁꯨ ꯂꯩꯅ ꯍꯣꯏ ꯐꯨꯡ ꯀꯧꯋꯦꯅ ꯍꯥꯏꯌꯦ ꯖꯤꯔꯣꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯌꯥꯝꯁꯦ ꯍꯧꯒꯠꯂꯛꯏꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤꯒꯤ ꯍꯤꯗꯥꯛꯁꯤꯁꯨ ꯑꯅꯧꯕꯁꯨ ꯅꯠꯇꯦ ꯀꯨꯏꯁꯨ ꯀꯨꯏꯁꯜꯂꯦ ꯑꯗꯣ ꯁꯤꯁꯨ ꯑꯗꯨꯝ ꯇꯦꯁ ꯇꯧꯕ ꯌꯥꯏ ꯑꯗꯨꯝ ꯂꯥꯏꯅꯥꯁꯨ ꯑꯌꯥꯝꯕ ꯐꯍꯜꯂꯦ ꯑꯗꯣ ꯑꯩ ꯄꯥꯕꯨꯡꯒꯁꯨ ꯐꯝꯃꯤꯟꯅꯩ ꯄꯥꯕꯨꯡꯗꯩꯁꯨ ꯍꯤꯗꯥꯛꯀꯤ ꯃꯇꯥꯡꯗ ꯗꯤꯇꯦꯜꯁ ꯈꯤꯇꯪ ꯃꯌꯥꯝꯗꯩ ꯂꯧꯃꯤꯟꯅꯔꯁꯤ ꯉꯥꯏꯈꯣ ꯑꯃ ꯍꯥꯏꯍꯧꯒꯗꯧꯕ ꯋꯥꯠꯂꯦ ꯑꯩꯈꯣꯏ ꯁꯤ ꯈꯪꯗꯣꯛꯄ ꯀꯩꯅꯣ ꯈꯣꯠꯄꯗ ꯀꯩꯝ ꯑꯀꯥꯏꯕ ꯂꯩꯇꯕ꯭ꯔꯥꯅ ꯈꯜꯂꯦ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯇ꯭राꯏ ꯇꯧꯁꯦ ꯄꯥꯕꯨꯡꯒꯤ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯅꯣꯡꯊꯣꯝꯕꯝ ꯏꯕꯣꯍꯜ ꯃꯩꯇꯩ ꯑꯗꯣ ꯄꯥꯕꯨꯡ ꯆꯍꯤ ꯀꯌꯥꯃꯨꯛꯇꯤ ꯁꯨꯔꯦ ꯑꯩ ꯍꯧꯖꯤꯛ ꯃꯩꯕꯤꯔꯥ ꯁꯨꯒꯗꯧꯔꯦ ꯁꯨꯕꯗꯤ ꯁꯨꯗ꯭ꯔꯤ ꯑꯃꯅꯤ ꯉꯥꯏꯁꯜꯂꯛꯑꯕꯅꯤ ꯄꯥꯕꯨꯡꯒꯤ ꯁꯤꯒꯤ ꯍꯧꯗꯣꯛꯈꯤꯕꯁꯤꯅ 1960 ꯑꯗꯨꯋꯥꯏꯗꯩꯅꯦ ꯍꯣꯏ 60 ꯑꯗꯨꯋꯥꯏꯗꯅꯦ ꯀꯥꯡꯖꯩꯕꯨꯡꯗꯒ ꯐꯝꯃꯝꯃꯦ ꯄꯥꯕꯨꯡꯁꯦ ꯀꯥꯡꯖꯩꯕꯨꯡꯗꯁꯨ ꯍꯥꯟꯅ ꯂꯩꯔꯝꯃꯦ ꯁꯤ ꯐꯝꯕ ꯂꯩꯔꯝꯃꯦ ꯑꯗꯣ ꯄꯥꯕꯨꯡ ꯁꯤꯒꯤ ꯍꯤꯗꯥꯛꯁꯤꯅ ꯃꯤꯁꯦ ꯐꯈꯤꯕ ꯈꯣꯠꯈꯤꯕ ꯀꯌꯥꯃꯨꯛꯇꯤ ꯂꯩꯔꯦ ꯃꯤꯁꯦ ꯌꯥꯝꯃꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯍꯤꯗꯥꯛꯁꯤꯒꯤ ꯄꯨꯊꯣꯛꯄꯒꯤ ꯃꯇꯥꯡꯁꯦ ꯕ꯭ꯔꯤꯇꯤꯁꯅ ꯃꯅꯤꯄꯨꯔ ꯂꯧꯁꯤꯟꯗ꯭ꯔꯤꯉꯩ ꯃꯇꯝꯒꯤ ꯑꯋꯥꯂꯥꯟ ꯃꯃꯥꯡꯗ ꯍꯤꯗꯥꯛꯁꯦ ꯃꯈꯣꯏ ꯃꯩꯇꯩ ꯏꯄꯥ ꯏꯄꯨꯁꯤꯡꯁꯤꯅ ꯂꯣꯏ ꯁꯤꯖꯤꯟꯅꯔꯝꯕ ꯍꯤꯗꯥꯛ ꯉꯥꯛꯇꯅꯦꯕ ꯃꯗꯨ ꯑꯩꯈꯣꯏꯅ ꯑꯍꯟꯁꯤꯡ ꯈꯔ ꯂꯣꯏꯅꯖꯍꯧꯕꯗꯒꯤ ꯍꯤꯗꯥꯛꯁꯤꯡꯗꯨ ꯈꯣꯝꯖꯤꯟ ꯇꯥꯁꯜꯂꯒ ꯄꯨꯊꯣꯔꯛꯄꯅꯦ ꯗꯥꯛꯇꯔ ꯂꯩꯁꯤꯗꯤ ꯉꯔꯥꯡꯗꯅꯦ ꯑꯩꯈꯣꯏ ꯁꯤꯗꯤ ꯀꯨꯏꯔꯕ ꯑꯅꯥꯕꯅꯦ ꯋꯥꯕꯨ ꯁꯒꯣꯜ ꯀꯥꯡꯖꯩ ꯁꯥꯟꯅꯔꯤ ꯑꯗꯒꯤ ꯑꯃ ꯇꯧꯔꯤ ꯁꯥꯟꯅꯔꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯗꯥꯛꯇꯔꯗꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯀꯃꯥꯏꯅ ꯇꯧꯔ ꯂꯥꯏꯌꯦꯡꯉ ꯍꯤꯡꯉꯝꯒꯦꯕ ꯃꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯊꯤꯔꯛꯏꯕꯁꯦ ꯃꯁꯤ ꯊꯥꯏꯅꯒꯤ ꯑꯍꯟ ꯈꯔ ꯂꯣꯏꯅꯖꯍꯧꯕꯗꯒꯤ ꯑꯍꯟꯁꯤꯡꯗꯨꯅ ꯇꯥꯛꯄꯤꯔꯝꯕꯗꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯈꯣꯝꯖꯤꯜꯂꯒ ꯆꯥꯡꯌꯦꯡ ꯇꯧꯔꯒ ꯊꯕꯛꯁꯤ ꯄꯥꯏꯔꯛꯄꯅꯦꯕ Hello everyone, Mexinana Miyambu Kurumjari. Cancer laina layangi paudamni, cancer laina phanbagi mapauni, matamgi ichelakta. Maitai ipa ipusingna kanglai patlam damasida, malemgi oina layang bangamdriba, cancer laina kaya, mai paktuna layang duna lakli, amasung miyoi kaya cancer gi laina dagi, masi suphaduna hingduna lay. The Living God Medicine and the Ancient Meitei Civilization, hariba documentary film asigi paudam ama miyamna mityang taminasi. ꯑꯗꯣ ꯄꯥꯕꯨꯡꯅ ꯑꯍꯟꯈꯩꯗꯒꯤ ꯈꯣꯝꯖꯤꯟ ꯇꯥꯁꯟꯕ ꯃꯇꯝꯗ ꯃꯇꯝ ꯀꯌꯥꯝ ꯂꯧꯒꯤ ꯑꯗꯒꯤ ꯃꯇꯝꯁꯦ ꯌꯥꯝ ꯂꯧꯏ ꯊꯥꯏꯅꯒꯤꯗꯤ ꯑꯣꯖꯥ ꯈꯟꯕꯁꯦ ꯃꯇꯝ ꯌꯥꯝ ꯃꯥꯡꯉꯦ ꯁꯤ ꯍꯥꯏꯖꯔꯤꯁꯤ ꯋꯥꯔꯤ ꯑꯃꯅꯤ ꯃꯇꯝꯁꯦ ꯑꯗꯨꯛ ꯃꯇꯤꯛ ꯃꯥꯡꯉꯦ ꯆꯍꯤ ꯑꯃ ꯑꯅꯤꯗꯒꯤ ꯂꯝ ꯅꯠꯇꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯆꯥꯡꯌꯦꯡꯁꯤ ꯃꯈꯟ ꯇꯧꯔ ꯃꯇꯨꯡꯁꯤꯗꯩꯁꯤꯗ ꯀꯥꯡꯖꯩꯕꯨꯡꯗ ꯐꯝꯃꯝꯕꯁꯤꯁꯨ ꯃꯤꯅ ꯀꯌꯥ ꯑꯩꯈꯣꯏꯕꯨ ꯊꯧꯁꯥꯕꯤꯗꯦ ꯑꯗꯒꯤ ꯐꯨꯠ ꯄꯥꯠꯀꯤ ꯄꯥꯛꯊꯣꯛ ꯈꯣꯠꯇꯣꯛꯄ ꯇꯧꯕꯗꯨꯗ ꯑꯩꯈꯣꯏ ꯃꯐꯝꯗ ꯁꯣꯝꯗ ꯑꯩ ꯍꯣꯡꯉꯛꯄꯅꯤ ꯑꯗ ꯁꯤꯗꯗꯤ ꯃꯤꯁꯤꯡꯁꯤꯅ ꯈꯪꯉꯦ ꯃꯇꯝ ꯑꯃꯗ ꯔꯤꯝꯁꯇ ꯅꯣꯡꯃꯗ ꯃꯤ 3 ꯁꯤꯒꯤ ꯌꯥ ꯁꯠꯄꯗ ꯃꯗꯨ ꯃꯤꯁꯤꯡꯁꯦ ꯑꯩꯉꯣꯟꯗ ꯂꯣꯏ ꯑꯣꯝꯁꯜꯂꯦ ꯀꯩꯗꯧꯔꯦ ꯑꯁ ꯌꯥ ꯁꯠꯄꯗ ꯃꯤ 3 ꯁꯤꯔꯦ ꯌꯥ ꯁꯠꯄꯁꯤ ꯃꯤ ꯁꯤꯔꯣꯏ ꯍꯥꯏ ꯑꯩꯒꯤ ꯁꯥꯏꯟꯕꯣꯔꯗꯄꯨꯗꯤ ꯌꯥ ꯁꯠꯇꯨꯅ ꯂꯥꯏꯌꯦꯡꯕ ꯍꯥꯏꯅ ꯑꯗꯨꯝ ꯊꯝꯃꯤ ꯀꯔꯤꯒꯤ ꯁꯤꯔꯤꯕꯅꯣ ꯑꯗꯨꯗꯣ ꯑꯩ ꯊꯣꯏꯗꯣꯛꯅ ꯀꯨꯞꯅ ꯍꯪꯗ꯭ꯔꯦ ꯑꯗꯨ ꯁꯦꯀꯨꯔꯤꯇꯤ ꯂꯩꯔꯝꯗꯦ ꯑꯅꯥꯕꯁꯨ ꯑꯅꯥꯕꯒꯤ ꯉꯝꯅꯕ ꯆꯦꯟꯈꯤꯕ ꯗꯥꯛꯇꯔꯁꯨ ꯂꯣꯠꯈꯤꯕ ꯑꯗꯒꯤ ꯑꯃ ꯁꯨꯝꯕꯁꯤ ꯌꯥꯝ ꯇꯧꯗꯔꯝꯃꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯅꯤ ꯁꯦꯀꯨꯔꯤꯇꯤ ꯄꯤꯔꯛꯏꯁꯦ ꯆꯍꯤꯅꯦ 19 ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ꯕ꯭ꯔꯦꯟꯗ ꯄꯣꯝꯕ ꯇ꯭ꯌꯨꯃꯔ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯦꯟꯗ ꯅꯥꯕꯗꯒꯤ ꯕ꯭ꯔꯦꯟꯗ ꯅꯥꯕꯁꯦ ꯍꯥꯟꯅꯗꯤ ꯈꯪꯉꯝꯗꯦ ꯑꯗꯣ ꯑꯩꯈꯣꯏ 2019ꯒꯤ ꯐꯦꯕꯋꯥꯔꯤꯗ ꯍꯥꯏꯐꯦꯠ ꯈꯪꯉꯛꯄꯅꯦ ꯃꯥꯁꯦ ꯆꯠꯄ ꯉꯝꯃꯛꯇꯕ ꯑꯗꯩꯗꯤ ꯃꯉꯣꯟꯗ
ꯀꯩꯅꯣ ꯇꯧꯕꯗꯒꯤ ꯁ꯭ꯇ꯭ꯔꯣꯛꯀꯤ ꯇꯥꯏꯞꯇ ꯑꯃ ꯃꯆꯥ ꯑꯃ ꯇꯧꯔꯛꯄꯗꯒꯤ ꯀꯩꯅꯣ ꯌꯦꯡꯕꯗ ꯁ꯭ꯀꯦꯜ ꯇꯧꯕꯗ ꯕ꯭ꯔꯦꯟꯗ ꯇ꯭ꯌꯨꯃꯔ ꯂꯩꯔꯦꯅ ꯋꯥꯔꯤ ꯇꯧꯔꯛꯄꯗꯒꯤ ꯑꯗꯩ ꯆꯠꯄ ꯈꯣꯠꯄ ꯉꯝꯗꯗꯅ ꯌꯥꯝ ꯐꯤꯕꯝ ꯇꯥꯔꯝꯗ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯕꯅꯤꯅ ꯇꯥꯇꯥ ꯃꯦꯃꯣꯔꯤꯌꯦꯜ ꯍꯣꯁꯄꯤꯇꯥꯜ ꯃꯨꯝꯕꯩꯗ ꯆꯠꯂꯒ ꯇ꯭ꯌꯨꯃꯔꯗꯨꯕꯨꯗꯤ ꯂꯧꯊꯣꯛꯎꯔꯦ ꯇꯥꯇꯥ ꯃꯦꯃꯣꯔꯤꯌꯦꯜ ꯍꯣꯁꯄꯤꯇꯥꯜ ꯃꯨꯝꯕꯩꯗ ꯁꯔꯖꯔꯤ ꯇꯧꯔꯨꯔꯦ 2019 ꯐꯦꯕꯋꯥꯔꯤ ꯃꯥꯔꯆꯇ 2019ꯒꯤ ꯃꯥꯔꯆꯇ ꯇꯧꯔꯨꯔꯦ ꯑꯗꯨꯗꯤ ꯌꯥꯝꯅ ꯁꯦꯔꯤꯌꯁ ꯑꯣꯏꯔꯦ ꯆꯠꯄ ꯈꯣꯠꯄ ꯉꯝꯃꯛꯇ꯭ꯔꯦ ꯑꯗꯨꯅ आधा सर्जरी तौरब मतुंगदसु अदुम कइसु थोइदोक्पा चट्प खट्पगी प्रॉब्लम याम लेरे अदो अखोइना फ्लाइट लेरेना अदो व्हील चेयर तौरगा पोरागा युमदा मसि केमोथेरापी दि तौद्रे अहन ओइरे वारनेना डॉक्टरना अहन ओइरे मसा याम सोगनि केमोथेरापी जि तौरनोइना रेडिएशन जु तौगिद्रे अदुबो करिसु तौगिद्रे अदुम डॉक्टरना खरा रेस्ट पिबिरोइना अदुम लाकपने अदे मरुइना मैतै लायंगे हिदाकसे सिजनबदगी यामना दुगोइरेना थोइदोक्पा अनाबसु लेत्रेना से चांगसिलैदा लैजरा दादादी पके हलक्ता स्केल लौबगे तो सिदा फिल्म लेरे हलकी कनो अरे हाइबगे रिपोर्ट लेरे सिदा कोई ब्लाइंडली होना हाइबो नते नसागे रिपोर्ट से येंगा डॉक्टर दा तानारा मोंदा ꯑꯩꯅ ꯌꯦꯡꯕ ꯀꯦꯟꯁꯔ ꯃꯤꯁꯤꯡꯁꯦ ꯍꯧꯖꯤꯛ ꯂꯩꯔꯤꯌꯦ ꯑꯗ ꯑꯃꯗꯤ ꯁꯤꯈ꯭ꯔꯦ ꯃꯗꯨꯅ ꯃꯄꯥꯟ ꯆꯠꯂ ꯁꯤꯖꯔꯨꯕꯅꯤ ꯑꯩꯅ ꯁꯤꯗꯩꯁꯤꯗ ꯌꯦꯡꯕ ꯃꯤ ꯑꯌꯥꯝꯕꯗꯤ ꯂꯣꯏꯅ ꯂꯩꯔꯤꯌꯦꯕ ꯕꯣꯝꯕꯦ ꯇꯥꯇꯥꯗ ꯌꯦꯡꯉꯨꯕ ꯗꯤꯜꯂꯤꯗ ꯌꯦꯡꯉꯨꯕ ꯑꯗꯒꯤ ꯑꯇꯩ ꯑꯇꯩꯗ ꯌꯦꯡꯉꯨꯕ ꯑꯅꯥꯕꯁꯤ ꯗꯝ ꯂꯣꯏꯔꯒ ꯑꯁ ꯊꯥ 3ꯔ 4ꯔ 2ꯔ ꯅꯣꯏ ꯁꯦꯕꯥ ꯇꯧꯔ ꯅꯣꯏꯅ ꯄꯨꯖꯕ ꯑꯅꯥꯕꯁꯤ ꯉꯝꯃꯔꯣꯏ ꯍꯥꯏꯅ ꯊꯥꯗꯣꯛꯄ ꯉꯥꯛꯇꯅꯤ ꯑꯩ ꯁꯤ ꯂꯥꯛꯏꯕ ꯑꯅꯥꯕꯁꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯕꯅꯤ ꯑꯩꯅ ꯄꯤꯔꯤꯕ ꯑꯅꯥꯕꯁꯦ ꯅ ꯀꯥꯟꯅꯔꯤꯕ ꯍꯤꯗꯥꯛꯁꯤꯗ ꯑꯩꯅ ꯃꯃꯤꯡ ꯇꯥꯛꯇꯦ ꯂꯤꯚꯔ ꯁꯣꯛꯑꯦ ꯆꯥꯛꯈꯥꯎ ꯁꯣꯛꯑꯦ ꯍꯥꯔꯠ ꯁꯣꯛꯑꯦ ꯂꯪ ꯁꯣꯛꯑꯦ ꯑꯅꯥꯕꯁꯤ ꯕ꯭ꯔꯦꯟ ꯌꯧꯔꯦ ꯍꯥꯏꯕ ꯃꯤ ꯉꯥꯛꯇ ꯑꯣꯏꯅ ꯂꯥꯛꯑꯦꯕ ꯑꯩꯉꯣꯟꯗ ꯃꯗꯨ ꯑꯩ ꯉꯝꯅꯕ ꯑꯗꯨꯝ ꯊꯥꯔ ꯀꯜꯂꯦꯕ थोइदोक्पा चाबा थक्पा कदौबा लोइनमक नुंगाइरे हातारे मैथै लायंगी हिदाकसे सिजनबदगी हजिक अखोइ बाबागी हजिक स्केल तौबा खोटपा ब्रेन की स्केल तौरबदा बाबागी थोइदोक्पा कइसु अनाबा अमबु लेरमद्रे हाइना अदुम डॉक्टरनासु हाइबिरे अदो हजिक ब्रेन दा सौगलकपा खोलकपा सर्जरी तौरबगी मतुंगदा तौरकदौबा मयामदो अमबु लेत्रे हजिक हिदाकसे सिजनबदगी पुरा क्योर ओइरे हाइबगी चांगदा लेरे हजिक अतोप्पा डॉक्टर की हिदाक थोइना चा सिजनद्रे कइसु थोइदोक्पा लेत्रे मसादा यामना मसा नोइखले अदगदि खंगदे हजिक उरि सिने मयामना जो अदो याम फाना मसे एगी मोटना हागदरा अदो मयामगे जो मसे लायक मंगमदबे सिगी लाइना मखलबनी अदो मसे मतम जाना लायक औद्रगजु यामना खुदों चादबा पोट ओय अदुगा मसे लायक मदजु यामना पैसा याम संबा अदि अखोइगे सिगुंबा अचौबा लाइना फानबिबजे एगी ओइना अदि नियामगे यामना याइफबा ओइरनी हाबजे एगी मोट The civilization continues to flow like a river in the time of human history. Ancient Meitei civilization. The greatest ancient civilization in the history of mankind, with advanced scientific writing system, and its ancient writing flourishes in the ancient land of Kangleipak. The script is the interpretation of our human body. Puya, the written communication with God of the civilization, records on a widely varying subjects, and of the mingling and relationship between God and our human society. And even today, the God of the civilization still continues to communicate with our human society.
ꯑꯗꯣ ꯄꯥꯕꯨꯡ ꯍꯤꯗꯥꯛꯁꯦ ꯑꯩꯈꯣꯏ ꯀꯩ ꯃꯅꯥ ꯃꯁꯤꯡꯁꯦ ꯀꯩ ꯇꯧꯔꯒ ꯁꯥꯕ ꯑꯣꯏꯗꯣꯏꯅꯣ ꯃꯁꯤ ꯂꯝꯁꯤꯗ ꯍꯧꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡꯁꯤꯅ ꯁꯦꯝꯕ ꯁꯥꯕ ꯉꯥꯛꯇꯅꯤ ꯃꯄꯥꯟꯒꯤ ꯄꯣꯠ ꯑꯃꯠꯇ ꯌꯥꯎꯗꯦ ꯑꯩꯈꯣꯏ ꯁꯤꯗ ꯑꯗꯨꯒ ꯃꯄꯥꯟꯒꯤ ꯄꯣꯠ ꯍꯥꯏꯕꯕꯨ ꯑꯩ ꯇꯧꯕꯇꯕꯨ ꯂꯤꯛꯂꯤꯁꯤꯗꯗꯤ ꯀꯜꯇꯥꯗꯤ ꯂꯧꯕꯅꯦ ꯁꯤꯃ ꯑꯩꯈꯣꯏ ꯁꯤꯗ ꯃꯁꯤꯒꯤ ꯇꯧꯕꯤꯅꯕ ꯂꯩꯇꯕ ꯑꯗꯨꯒ ꯍꯤꯗꯥꯛꯁꯦ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯂꯝꯗ ꯊꯥꯗꯣꯛꯄ ꯈꯣꯠꯄ ꯌꯥꯎꯏ ꯀꯩ ꯂꯝꯗꯤ ꯌꯧꯒ꯭ꯔꯦ ꯍꯤꯗꯥꯛꯁꯦ ꯖꯔꯃꯟ ꯌꯥꯎꯏ ꯑꯗꯒꯤ ꯕꯣꯝꯕꯦ ꯆꯠꯂꯤ ꯑꯃꯦꯔꯤꯀꯥ ꯌꯧꯔꯤ ꯑꯗꯩ ꯑꯇꯩ ꯃꯐꯝ ꯑꯌꯥꯝꯕꯗ ꯂꯣꯏꯅ ꯍꯤꯗꯥꯛꯁꯦ ꯖꯔꯃꯟꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯅ ꯑꯗꯨꯝ ꯂꯧꯕ꯭ꯔꯥ ꯃꯣꯏꯒꯤ ꯂꯝꯒꯤ ꯃꯤꯅ ꯑꯗꯨꯝ ꯂꯧꯋꯤꯔꯥ ꯃꯣꯏ ꯖꯔꯃꯟꯒꯤ ꯃꯤꯅ ꯑꯗꯨꯝ ꯂꯧꯕꯅꯦ ꯍꯣꯏ ꯂꯧꯕꯅꯦ ꯑꯗꯨꯒ ꯍꯤꯗꯥꯛꯁꯤ ꯀꯃꯥꯏꯅ ꯊꯥꯖꯅꯤ ꯍꯤꯗꯥꯛꯁꯦ ꯑꯩ ꯍꯥꯏꯔꯛꯀꯦ ꯁꯤ ꯊꯥꯒꯠꯄꯁꯤꯗ ꯎꯕ ꯖꯔꯃꯟꯒꯤ ꯑꯃ ꯍꯥꯔꯠꯇ ꯂꯤꯛ ꯑꯣꯏꯔꯛꯄꯗꯤ ꯗꯥꯛꯇꯔꯅ ꯂꯥꯞꯄꯅꯤꯅ ꯂꯝꯈꯥꯡꯗ ꯁꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯂꯩ ꯍꯥꯏꯅ ꯑꯗꯨꯗꯤ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯤꯗꯥꯛ ꯊꯥꯔꯛꯄ ꯌꯥꯒꯗ꯭ꯔꯥ ꯌꯥꯅꯤ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯩ ꯍꯤꯗꯥꯛꯁꯤ ꯑꯩꯈꯣꯏꯅ ꯄꯦꯛ ꯇꯧꯔꯒ ꯊꯥꯔꯦ ꯄꯣꯁ ꯑꯣꯐꯤꯁꯀ ꯀꯩꯒꯤ ꯂꯣꯏꯅ ꯇꯧꯔꯒ ꯍꯤꯗꯥꯛꯁꯦ ꯀꯜꯇꯥꯗ ꯅꯝꯁꯤꯜꯂꯒ ꯊꯝꯃꯝꯃꯦ ꯊꯥꯕꯤꯔꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯍꯤꯗꯥꯛꯁꯦ ꯁꯤꯒꯤ ꯍꯤꯗꯥꯛꯁꯤꯅꯤꯀꯣ ꯃꯗꯒꯤ ꯑꯁꯣꯝꯗꯒꯤ ꯖꯔꯃꯟ ꯃꯆꯥꯁꯤꯅ ꯍꯥꯏꯔꯦ ꯍꯤꯗꯥꯛ ꯀꯔꯝꯍꯥꯏꯅ ꯇꯧꯔꯅꯣ ꯊꯥꯗ꯭ꯔꯦ ꯊꯥꯈ꯭ꯔꯦ ꯀꯨꯏꯔꯦ ꯅꯇꯥꯡ ꯑꯁꯨꯛꯇ ꯊꯥꯈꯤꯕꯅꯤ ꯑꯗꯩ ꯃꯥꯅ ꯊꯤꯒꯠꯂꯛꯀꯥꯟꯗ ꯀꯜꯇꯥꯗ ꯐꯥꯖꯤꯟꯖꯔꯝꯃꯦꯕ ꯑꯗꯨ ꯁꯤ ꯊꯥꯕ ꯌꯥꯔꯣꯏꯅ ꯊꯥꯗꯕꯅꯤ ꯍꯥꯏꯔꯛꯑꯦ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯍꯥꯏꯅ ꯖꯔꯃꯟ ꯃꯆꯥꯁꯤꯅ ꯄ꯭ꯔꯥꯏꯚꯦꯠꯇ ꯊꯥꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯄ꯭ꯔꯥꯏꯚꯦꯠꯇ ꯊꯥꯈꯤ ꯌꯥꯕ ꯍꯞꯇꯥ ꯑꯃ ꯆꯪꯉꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯋꯥꯈꯣꯡ ꯁꯥꯟꯅꯔꯒ ꯃꯔꯝ ꯁꯤꯅ ꯇꯥꯈ꯭ꯔ ꯃꯇꯨꯡꯗ ꯖꯔꯃꯟ ꯃꯆꯥꯁꯤ ꯐꯔꯦ ꯑꯅꯥꯕꯁꯤ ꯐꯕꯗꯒꯤ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕꯅ ꯑꯩ ꯑꯃꯅ ꯋꯥ ꯉꯥꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯊꯥꯖꯕ ꯃꯤ ꯅꯠꯇꯦ ꯖꯔꯃꯟ ꯃꯆꯥꯗꯨꯅ ꯉꯥꯡꯉꯛꯄꯗ ꯄ꯭ꯔꯤꯊꯤꯕꯤ ꯂꯣꯏ ꯈꯪꯒꯗꯧꯔꯤꯕꯅꯦ ꯑꯩꯈꯣꯏ ꯑꯗꯨ ꯈꯛꯇꯪ ꯄꯥꯝꯕꯅꯦꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯍꯥꯟꯕ ꯂꯥꯟꯖꯥꯎꯁꯤ ꯖꯔꯃꯟꯅꯦ ꯍꯧꯖꯤꯛꯇꯕꯨ ꯂꯩꯈꯥ ꯇꯥꯖꯈꯤꯕꯒꯤ ꯋꯥꯔꯤꯅꯤ ꯑꯗꯨꯅ ꯃꯥꯅ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯍꯥꯏꯔꯦ ꯍꯤꯗꯥꯛꯇꯣ ꯃꯣꯏꯗ ꯄꯤꯔꯣ ꯅꯣꯏ ꯄꯩꯁా ꯀꯌꯥꯅꯣ ꯑꯩꯈꯣꯏ ꯄꯤꯔꯛꯑꯒꯦ ꯍꯥꯏꯔꯦ ꯑꯗꯒꯤ ꯍꯤꯗꯥꯛꯁꯤꯗꯤ ꯄꯤꯕꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯅꯣꯏꯗ ꯄꯤꯊꯣꯛꯄꯗꯤ ꯌꯥꯔꯣꯏ ꯀꯔꯤ ꯋꯥꯔꯜ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯋꯥꯔꯜ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯍꯥꯏꯕ ꯑꯃ ꯂꯩꯌꯦ ꯃꯁꯤꯅ ꯑꯩꯈꯣꯏ ꯍꯤꯗꯥꯛꯀꯥꯁꯤ ꯂꯣꯏ ꯆꯦꯛ ꯇꯧꯔꯛꯈꯤꯅꯦꯕ ꯑꯗꯣ ꯃꯇꯝꯗꯨꯗ ꯍꯤꯗꯥꯛꯁꯤ ꯃꯃꯤꯡ ꯇꯥꯛꯇꯕ ꯌꯥꯔꯦ ꯑꯦꯛꯁꯄꯤꯌꯥꯔ ꯄꯤꯗ ꯌꯥꯔꯦ ꯃꯦꯅꯨꯐꯦꯛꯆꯔꯤꯡ ꯄꯤꯗꯕ ꯌꯥꯄꯣꯟꯇꯦ ꯆꯥꯎꯈꯠꯂꯕ ꯀꯥꯟꯁꯤꯗ ꯑꯗꯨ ꯐꯥꯎꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯉꯥꯏꯅꯔꯒ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯝꯕꯅꯦꯕ ꯁꯨꯝ ꯆꯥꯎꯈꯠꯂꯀꯥꯟꯗ ꯁꯤꯕꯨ ꯃꯤꯅꯔꯦꯜ ꯋꯥꯇꯔ ꯊꯛꯄꯒꯤ ꯏꯁꯤꯡꯁꯤꯗ ꯍꯥꯞꯄꯤ ꯍꯥꯏꯅ ꯆꯤꯡꯅꯅꯦꯕ ꯃꯥꯅꯦ ꯕꯣꯇꯜꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤ ꯀꯟꯒꯗꯧꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯅ ꯕꯣꯇꯜꯁꯤ ꯏꯁꯤꯡ ꯌꯥꯎꯕ ꯕꯣꯛꯁꯇꯨ ꯂꯧꯔꯒ ꯏꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯒ ꯑꯗꯨꯗ ꯍꯥꯞꯄꯅꯦꯕ ꯑꯩꯈꯣꯏꯅ ꯇꯧꯕꯁꯦ ꯑꯗꯨ ꯁꯤꯁꯨ ꯂꯤꯛꯂꯤꯗ ꯇꯧꯅꯕꯒꯤ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ ꯄꯥꯕꯨꯡ ꯁꯤꯒꯤ ꯍꯤꯗꯥꯛꯁꯦ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯆꯠꯅꯍꯧꯒꯅꯤꯗꯅ ꯑꯗꯣ ꯄꯥꯕꯨꯡ ꯁꯤ ꯀꯅꯥꯗ ꯁꯤꯟꯅꯕꯤꯔꯝꯒꯦꯅ ꯈꯜꯂꯦ ꯑꯗꯣ ꯏꯁꯜꯂ ꯊꯝꯍꯧꯒꯗ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯩꯅꯣꯗ ꯑꯩꯒꯤ ꯃꯤ ꯂꯩ ꯁꯤꯗ ꯏꯔꯤꯕ ꯆꯦꯁꯤꯡꯁꯤ ꯌꯥꯎꯔꯤꯕꯁꯤꯡꯁꯦ ꯏꯆꯥ ꯏꯃꯧ ꯉꯥꯛꯇꯅꯤ ꯍꯤꯗꯥꯛ ꯁꯦꯝꯕꯁꯤꯅ ꯑꯩꯒꯤ ꯁꯦꯝꯈ꯭ꯔꯅꯕ ꯐꯦꯃꯤꯂꯤꯅ ꯄꯥꯕꯨꯡ ꯃꯤꯁꯦ ꯆꯥꯎꯔꯥꯛꯄ ꯀꯌꯥꯃꯨꯛꯀꯗꯤ ꯌꯦꯡꯉꯝꯃꯦ ꯃꯁꯤꯡꯗꯤ ꯊꯤꯕ ꯉꯝꯃꯔꯣꯏ ꯃꯇꯝꯗ ꯁꯥꯡꯉꯦ ꯆꯥꯎꯔꯥꯛꯄ ꯑꯩꯈꯣꯏꯅ ꯌꯦꯡꯈꯤꯕꯁꯤꯡꯁꯦ ꯑꯗꯨ ꯌꯥꯝꯅ ꯀꯨꯞꯅ ꯊꯤꯕꯗꯤ ꯅꯠꯇ꯭ꯔꯦ ꯑꯗꯨ ꯃꯤ 10,000ꯒꯤ ꯃꯊꯛꯇ ꯌꯦꯡꯈ꯭ꯔꯕꯅꯤ ꯁꯤ ꯑꯅꯤꯁꯦ ꯄꯥꯗꯣꯏꯅꯦꯕ ꯑꯅꯤꯁꯤ ꯄꯥꯗꯣꯏꯔꯕꯅꯤ ꯑꯗꯣ ꯁꯤꯁꯨ ꯃꯃꯤꯡ ꯇꯥꯛꯊꯣꯛꯇꯦ ꯃꯥꯅ ꯂꯤꯚꯔ ꯁꯣꯛꯑꯦ ꯍꯦꯛ ꯍꯛꯆꯥꯡꯒꯤ ꯑꯔꯨ ꯄꯥꯠꯁꯤꯡꯒꯤ ꯁꯣꯏꯕꯁꯤꯡꯁꯦ ꯍꯤꯗꯥꯛꯁꯤꯅ ꯂꯣꯏꯅ ꯉꯝꯃꯦ ꯑꯗꯨꯒꯤ ꯋꯥꯔꯤꯅꯤꯗ ꯁꯤ ꯑꯦꯁꯃꯥꯒꯤ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤꯅ ꯍꯣꯏ ꯁꯤ ꯑꯦꯖꯃꯥꯅꯤ ꯑꯦꯁꯃꯥꯒꯤ ꯁꯤꯅ ꯍ꯭ꯋꯥꯏꯠ ꯗꯤꯁꯆꯥꯔꯖ ꯏꯁꯤꯡ ꯃꯔꯤꯒꯤꯁꯦ ꯅꯠꯇ꯭ꯔꯣ ꯁꯤ ꯑꯗꯨꯒ ꯁꯤꯁꯤꯅ ꯌꯥꯒꯤꯗ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤꯅ ꯄꯥꯎꯗ ꯌꯥꯒꯤꯗ ꯀꯩꯅꯣꯒꯤ ꯌꯥ ꯇꯤꯟ ꯂꯩꯕ ꯈꯣꯠꯄꯒꯤ ꯇꯤꯟ ꯂꯩꯕ ꯃꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯑꯃ ꯍꯥꯏꯖꯍꯧꯒꯦ ꯉꯁꯤ ꯐꯥꯎꯕꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯅꯨꯡꯗ ꯆꯥꯎꯈꯠꯂꯕ ꯃꯇꯝꯁꯤꯗ ꯌꯥ ꯍꯥꯏꯔꯤꯕ ꯁꯔꯨꯁꯤꯗ ꯍꯣꯟꯕ ꯃꯨꯍꯟꯕ ꯀꯥꯏꯍꯟꯕ ꯄꯣꯝꯕ ꯈꯣꯠꯄ ꯇꯧꯕ ꯉꯝꯕꯁꯦ ꯃꯁꯤꯒꯤ ꯀ꯭ꯌꯣꯔ ꯇꯧꯕ ꯉꯝꯕ ꯃꯦꯗꯤꯁꯤꯟ ꯀꯅꯥꯝꯇ ꯄꯨꯊꯣꯛꯄ ꯉꯝꯗꯦ ꯑꯩ ꯁꯤ ꯈꯛꯇꯅꯤ ꯑꯗꯨꯅ ꯑꯩ ꯁꯤꯁꯨ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯈꯔ ꯂꯩ ꯃꯗꯨ ꯑꯩ ꯍꯥꯏꯗꯣꯛꯆꯔꯦꯕ ꯍꯤꯗꯥꯛꯁꯤꯡꯁꯤ ꯃꯈꯣꯏꯅ ꯂꯧꯕꯗꯒꯤ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯩ ꯑꯩ ꯁꯨꯡꯄꯤ ꯄꯤꯗꯦ
ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯀꯝꯄꯦꯅꯤ ꯑꯃ ꯁꯦꯝꯃꯛꯄ ꯀꯥꯟꯗꯕꯨꯗꯤ ꯑꯗꯨꯝ ꯑꯣꯏꯔꯛꯀꯅꯤ ꯁꯤ ꯍꯧꯖꯤꯛꯀꯤ ꯌꯥꯒꯤꯁꯦ ꯈ꯭ꯋꯥꯏ ꯐꯥꯁꯇ ꯑꯃꯦꯔꯤꯀꯥ ꯌꯧꯈꯤꯕꯅꯦ ꯑꯗꯨ ꯈꯪꯉꯦ ꯑꯗꯨ ꯆꯤꯅꯥꯗ ꯃꯩꯇꯩ ꯃꯆꯥ ꯗꯥꯛꯇꯔ ꯇꯝꯕ ꯌꯥꯝ ꯂꯩ ꯅꯨꯄꯤ ꯃꯆꯥ ꯅꯨꯄꯥ ꯃꯆꯥ ꯌꯥꯝ ꯂꯩ ꯃꯣꯏꯅꯁꯨ ꯆꯤꯅꯥꯒ ꯇꯧꯔꯒ ꯁꯤ ꯂꯧꯊꯣꯛꯅꯕ ꯃꯃꯤꯡ ꯀꯩꯒꯤꯅꯣ ꯈꯪꯅꯅꯕꯒ ꯌꯥꯝ ꯍꯣꯠꯅꯔꯦ ꯑꯩꯅ ꯃꯗꯨ ꯁꯨꯡꯄꯤ ꯄꯤꯗꯦ ꯁꯤꯗ ꯃꯔꯝꯗꯤ ꯂꯝꯁꯤꯗ ꯂꯩꯔꯤꯕ ꯅꯍꯥꯔꯣꯜ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤꯅ ꯄꯥꯏꯖꯍꯧꯅꯕ ꯑꯩꯒꯤ ꯄꯣꯠ ꯅꯠꯇꯦ ꯃꯁꯤ ꯑꯩ ꯁꯤꯔ ꯂꯣꯏꯔꯦ ꯃꯌꯥꯝꯁꯤ ꯀꯜꯍꯧꯅꯕꯅꯤ ꯃꯅꯤꯄꯨꯔ ꯄꯩꯁꯥ ꯌꯥꯝ ꯂꯩꯕꯅꯤꯀꯣ ꯄꯨꯊꯣꯛꯄꯤꯗꯕ ꯑꯩ ꯍꯥꯏꯖꯒꯦ ꯃꯅꯤꯄꯨꯔꯗ ꯋꯥ ꯊꯣꯛꯑꯦ ꯗꯤꯜꯂꯤꯗ ꯑꯗꯩ ꯄꯦꯄꯔ ꯃꯤꯜ ꯇꯧꯔꯒ ꯐꯦꯜ ꯑꯣꯏꯔꯦ ꯅꯥꯒꯥꯂꯦꯟꯗ ꯁꯤꯗꯒꯤ ꯋꯥ ꯄꯨꯈꯔꯒ ꯄꯦꯄꯔ ꯃꯤꯜ ꯂꯤꯡꯉꯤ ꯁ꯭ꯄꯥꯏꯅꯤꯡ ꯃꯤꯜ ꯐꯦꯜ ꯑꯣꯏ ꯀꯔꯤꯒꯤꯅꯣ ꯕꯤꯂꯥꯃꯇꯤ ꯐꯦꯜ ꯑꯣꯏ ꯁꯨꯒꯔ ꯃꯤꯜ ꯐꯦꯜ ꯑꯣꯏ ꯀꯔꯤꯒꯤꯅꯣ ꯄꯣꯠꯊꯣꯛꯇꯨ ꯂꯩꯅꯅꯕꯗꯤ ꯑꯝꯇ ꯍꯣꯠꯅꯗꯦꯕ ꯄꯣꯠꯊꯣꯛ ꯈꯔ ꯇꯧꯋꯦ ꯈꯪꯉꯦ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯆꯠꯂꯦꯕ ꯃꯁꯤ ꯌꯥꯝ ꯂꯥꯜꯂꯦ ꯑꯗꯨ ꯁꯤꯁꯨ ꯑꯩꯒꯤ ꯃꯦꯗꯤꯁꯤꯟꯁꯤꯁꯨ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯤ ꯃꯨꯠꯇꯅ ꯂꯩꯍꯧꯅꯕꯒꯤꯗꯃꯛꯇ ꯑꯩ ꯍꯧꯖꯤꯛ ꯃꯤ 11 ꯊꯝꯃꯦꯕ ꯑꯩꯒꯤ ꯊꯕꯛ ꯁꯨꯕꯁꯦ ꯍꯥꯏꯔꯤꯕ ꯃꯤ 11ꯁꯤꯅ ꯁꯤꯅ ꯄꯣꯔꯒ ꯑꯩꯅ ꯆꯦꯛ ꯅꯨꯡ ꯇꯧꯔꯀꯥꯟꯗ ꯍꯤꯗꯥꯛꯁꯦ ꯑꯃꯨꯛ ꯁꯦꯝꯒꯠꯂꯛꯄꯅꯦꯕ ꯑꯁꯤ ꯃꯅꯥ ꯑꯁꯤ ꯐꯩ ꯀꯥꯟꯗ ꯍꯦꯛꯇ ꯂꯧꯔꯒ ꯍꯤꯗꯥꯛ ꯁꯦꯝ ꯌꯥꯄꯣꯟꯇꯦꯕ ꯀꯔꯝꯕ ꯃꯐꯝꯗ ꯍꯧꯏ ꯄꯥꯝꯕꯤꯗꯣ ꯍꯥꯔ ꯍꯥꯞꯄ ꯃꯐꯝꯗ ꯍꯧꯕ ꯄꯥꯝꯕꯤ ꯌꯥꯗꯦꯕ ꯅꯦꯆꯔꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯕ ꯃꯐꯝꯗꯣ ꯃꯗꯨꯗ ꯍꯧꯕ ꯄꯥꯝꯕꯤꯗꯨꯅꯦ ꯑꯩꯈꯣꯏꯅ ꯂꯧꯔꯤꯁꯦ ꯁꯤꯅꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯃꯩꯇꯩ ꯂꯥꯏꯌꯦꯡꯁꯤ ꯍꯤꯡꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯌꯥꯝ ꯌꯥꯈ꯭ꯔꯦ ꯑꯗꯨ ꯅꯍꯥꯔꯣꯜ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯃꯌꯥꯝꯁꯤꯡꯁꯤꯅ ꯍꯌꯦꯡ ꯑꯗꯨꯝ ꯄꯥꯏꯍꯧꯅꯕꯒꯤ ꯂꯝꯕꯤꯅꯤ ꯑꯗꯩ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯑꯩꯉꯣꯟꯗ ꯀꯥꯔ ꯑꯃ ꯂꯩꯖꯔꯒꯦ ꯍꯥꯟꯅ ꯌꯨꯝ ꯑꯃꯁꯨ ꯁꯥꯗꯣꯛꯄꯤꯔꯣ ꯂꯧꯁꯨ ꯂꯩꯖꯔꯣ ꯄꯩꯁꯥꯁꯤ ꯄꯤꯔꯒ ꯍꯤꯗꯥꯛꯁꯤꯗ ꯑꯃꯨꯛ ꯇꯥꯊꯣꯛꯄꯤꯌꯨ ꯍꯥꯏꯕꯁꯤ ꯌꯥꯝ ꯂꯥꯛꯑꯦ ꯑꯗꯣ ꯑꯩꯅ ꯑꯗꯨꯝꯕ ꯋꯥ ꯑꯃꯨꯛ ꯍꯜꯂꯛꯀꯅꯨ ꯏꯅꯥꯠꯁꯤ ꯀꯟꯒꯦ ꯍꯥꯏꯔꯕꯗꯤ ꯅꯍꯥꯔꯣꯜ ꯅꯣꯏꯅꯦ ꯑꯩꯈꯣꯏꯅ ꯄꯥꯎꯇꯥꯛ ꯄꯤꯔꯝꯃꯒ ꯅꯣꯏꯅ ꯐꯖꯅ ꯇꯧꯕ ꯏꯅꯥꯠꯁꯤ ꯀꯟꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯒꯤ ꯏꯅꯥꯠꯇꯨꯕꯨ ꯑꯩ ꯈꯔ ꯄꯩꯁా ꯈꯔ ꯄꯥꯏꯔꯒ ꯌꯨꯝ ꯁꯥꯔꯒ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯁꯨ ꯅꯍꯥꯟ ꯌꯣꯟꯊꯣꯛꯄ ꯌꯥꯏꯑꯕ ꯆꯨꯝꯕꯤꯕ꯭ꯔꯥ ꯁꯩꯖꯕ ꯅꯠꯇꯦ ꯁꯤꯅꯤꯗ ꯃꯩꯇꯩ ꯂꯥꯏꯌꯦꯡꯒꯤ ꯋꯥꯍꯟꯊꯣꯛ ꯑꯩ ꯊꯣꯏꯗꯣꯛꯅ ꯍꯥꯏꯖꯔꯔꯣꯏ ꯃꯩꯇꯩ ꯃꯆꯥꯗ ꯅꯣꯔꯠ ꯏꯁꯇꯔꯟꯗ ꯕ꯭ꯔꯤꯒꯦꯗꯤꯌꯔ ꯈꯟꯕꯁꯤ ꯀꯅꯥꯅꯣ ꯆꯔꯥꯡꯄꯥꯠꯇꯒꯤ ꯍꯤꯃꯥꯂꯌꯥ ꯃꯥ ꯑꯩ ꯄꯥꯟꯗꯩ ꯈꯜꯂꯤꯝꯅꯦ ꯍꯤꯃꯥꯂꯌꯥ ꯐꯣꯇꯣ ꯌꯦꯡꯉꯣ ꯃꯥ ꯑꯩ ꯄꯥꯟꯗꯩ ꯈꯜꯂꯤꯝꯅꯦ ꯑꯗꯣ ꯃꯥꯒꯤ ꯃꯌꯥꯝ ꯃꯆꯥ ꯑꯆꯧꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏ ꯃꯥꯅ ꯃꯣꯏꯒ ꯁꯤꯗ ꯂꯥꯛ ꯈꯣꯠꯇꯅ ꯇꯧ ꯌꯥꯝ ꯇꯧꯔꯝꯃꯤ ꯑꯗꯒꯤ ꯑꯣꯛꯇꯣ ꯊꯧꯕ ꯅꯨꯄꯤ ꯑꯃ CMꯅ ꯂꯨꯄꯥ ꯂꯥꯈ ꯑꯃ ꯃꯅꯥ ꯐꯪꯈꯤꯑꯅ ꯁꯤꯒꯤ ꯄꯥꯔꯀꯤꯡꯗ ꯃꯥꯏ ꯄꯥꯔꯀꯤꯡ ꯑꯣꯏꯌꯦꯅ ꯍꯥꯏꯕ ꯅꯨꯄꯤ ꯑꯣꯛꯇꯣ ꯊꯧꯗꯣ ꯃꯥ ꯑꯩ ꯄꯥꯟꯗꯦ ꯑꯩ ꯊꯣꯏꯗꯣꯛꯄ ꯍꯥꯏꯖꯔꯔꯣꯏ ꯃꯣꯏ ꯃꯣꯁꯟꯗ ꯃꯇꯪ ꯀꯥꯕꯒꯗꯣ ꯕꯣꯝꯕꯦꯗ ꯏꯟꯁꯄꯦꯛꯇꯔ ꯑꯣꯏꯕ ꯃꯤ ꯂꯩ ꯐꯦꯜ ꯑꯣꯏꯗꯅ ꯉꯝꯃꯛꯇ꯭ꯔꯀꯥꯟꯗ ꯑꯩ ꯁꯤ ꯂꯥꯛꯑꯦ ꯍꯤꯗꯥꯛ ꯄꯤꯔꯤ ꯍꯤꯗꯥꯛꯇꯤ ꯀꯔꯝꯕ ꯍꯤꯗꯥꯛꯅꯣ ꯑꯩ ꯁꯤ ꯄꯤꯔꯤ ꯁꯤ ꯍꯤꯗꯥꯛꯁꯤ ꯁꯥꯟꯅꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯗ ꯗꯥꯏꯠꯇꯤ ꯂꯧ ꯉꯝꯗ꯭ꯔꯕ ꯀꯩꯗꯧꯔꯒ ꯁꯥꯟꯅꯒꯗꯒꯦ ꯍꯥꯏꯅ ꯇꯧꯔꯛꯄ ꯃꯤ ꯁꯨꯝꯕꯒꯁꯦ ꯑꯩꯒꯤꯁꯤꯗ ꯌꯥꯝ ꯂꯥꯛꯑꯦꯕ ꯑꯗꯣ ꯁꯤꯒꯤ ꯍꯤꯗꯥꯛꯁꯦ ꯑꯩꯅ ꯊꯥꯔꯦꯅꯦ ꯁꯥꯟꯅꯕꯗꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯁꯥꯟꯅꯕꯗ ꯈꯣꯠꯄꯗ ꯃꯥꯒꯤ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯅ ꯃꯃꯤꯡ ꯑꯃ ꯂꯣꯠꯁꯤꯜꯂ ꯊꯝꯃꯤꯁꯦ ꯃꯁꯤꯒꯤ ꯅꯤꯄꯥꯁꯦ ꯁꯤꯡꯖꯃꯩꯒꯤ ꯕꯁ ꯄꯥꯔꯀꯤꯡꯒꯤ ꯑꯗꯨꯏꯗꯨꯗ W ꯌꯨꯝꯖꯥꯎ ꯀꯧꯕꯅꯤ ꯃꯁꯦ ꯃꯤꯡꯒꯁꯨ ꯁꯤꯗ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨ ꯃꯥꯁꯤ ꯏꯟꯗꯤꯌꯥꯗ ꯂꯥꯌꯦꯡꯕꯗꯤ ꯌꯥꯗꯗꯅ ꯑꯃꯦꯔꯤꯀꯥꯗ ꯌꯦꯡꯉꯨꯕꯅꯦꯕ ꯑꯗ ꯑꯃꯦꯔꯤꯀꯥꯒꯤ ꯗꯥꯛꯇꯔꯁꯤꯅ ꯍꯥꯏꯔꯦ ꯏꯟꯗꯤꯌꯥꯒꯤ ꯒꯨꯂꯤꯅꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯌꯦ ꯑꯗꯨ ꯅꯣꯏ ꯍꯤꯗꯥꯛꯁꯤ ꯉꯝꯒꯗ꯭ꯔꯥ ꯉꯝꯗꯦ ꯑꯩ ꯃꯤ ꯂꯩ ꯍꯥꯏꯔ ꯑꯃꯦꯔꯤꯀꯥꯒꯤ ꯒꯨꯂꯤꯁꯤ ꯆꯥꯕꯗ ꯃꯥꯁꯤ ꯐꯕ ꯉꯝꯗ꯭ꯔꯦꯕ ꯑꯗꯒꯤ ꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯄꯨꯁꯜꯂꯦꯕ ꯁꯤꯁꯤ ꯑꯣꯖꯥꯅꯤ ꯈꯪꯕꯤꯔꯝꯕꯁꯨ ꯌꯥꯏ ꯈꯪꯗꯦ ꯁꯥꯟꯅꯗꯦ ꯑꯗꯣ ꯃꯁꯦ ꯁꯤꯅ ꯄꯨ ꯂꯥꯛꯑꯦ ꯇꯥꯛꯑꯒ ꯁꯤꯒꯤ ꯌꯨꯝꯖꯥꯎ ꯑꯣꯏ ꯅꯨꯄꯥꯁꯦ ꯃꯇꯝꯗꯨꯗꯗꯤ PCO ꯍꯥꯏꯅ ꯑꯃ ꯂꯩꯔꯝꯗꯥꯏ ꯑꯩꯈꯣই ꯍꯧꯖꯤꯛꯀꯤ ꯁꯨꯝꯕ ꯅꯠꯇꯦꯕ ꯑꯗꯨꯒꯤ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ ꯃꯗꯒꯤ ꯁꯤ ꯃꯆꯥꯅꯨꯄꯥꯅꯤ ꯅꯥꯔꯤꯕꯁꯤꯒꯤ ꯑꯁ ꯑꯩꯉꯣꯟꯗ ꯃꯃꯤꯠ ꯀꯥꯁꯨꯝ ꯈꯥꯅꯒ ꯌꯦꯡꯈ꯭ꯔꯕꯖꯥꯠꯅꯤ ꯑꯃꯦꯔꯤꯀꯥꯗ ꯂꯥꯏꯌꯦꯡꯕ ꯐꯕ ꯉꯝꯗ ꯇꯧ ꯌꯥꯔꯤꯁꯦ ꯀꯀꯥ ꯍꯥꯏ ꯃꯥꯒꯤ ꯋꯥꯈꯜꯗꯣ ꯑꯩꯈꯣꯏ ꯏꯔꯥꯏ ꯂꯥꯏ ꯎꯕ ꯐꯪꯉꯤꯕ ꯑꯗꯩ ꯅꯤꯄꯥꯁꯤ ꯑꯩꯅ ꯍꯤꯗꯥꯛ ꯁꯨꯒꯨꯝꯕ ꯑꯃ ꯁꯥꯞ ꯇꯧꯔ ꯄꯤꯊꯛ ꯆꯥꯎ ꯇꯥꯔꯦ ꯑꯗꯩ ꯃꯆꯥꯅꯨꯄꯥꯁꯤ
ꯗꯣꯛꯇꯔꯒꯤ ꯋꯥꯔꯤꯁꯤ ꯑꯩꯅ ꯁꯥꯟꯅꯕ ꯀꯥꯟꯗ ꯁꯤ ꯂꯣꯏꯔꯒ ꯂꯥꯛꯑꯣ ꯑꯩ ꯍꯥꯏꯔꯦ ꯃꯆꯥꯅꯨꯄꯥꯅ ꯀꯥꯔꯗ ꯍꯥꯞꯇꯨ ꯆꯠꯈ꯭ꯔꯦ ꯑꯗ ꯍꯤꯗꯥꯛꯇꯨ ꯆꯥꯕꯗ ꯃꯥꯁꯤ ꯐꯔꯦ ꯐꯕꯗꯤ ꯑꯃꯨꯛ ꯂꯥꯛꯑꯦ ꯍꯤꯗꯥꯛꯇꯨ ꯑꯃꯨꯛꯀ ꯊꯛꯈꯤꯅꯦ ꯊꯧꯒꯦ ꯍꯌꯦꯡ ꯑꯍꯨꯝ BP ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤꯁꯤ BP सिगी पेशेंट जी होय कई मा कई लेना यो दने मा BPꯅꯤꯅꯦ बीपी गिनेबो ꯁꯤ BPꯅꯤꯅꯦ 시전에 닥터가 아이고는 BP부 레이 앵감메브라 가 하길래시 아다 우지티 뭐야 닥터는 또 아이고는 뭐가 나간 것도 पाबुंगी दा चाय मा नॉर्मल तो तुम तागले 에 누가 자이 싸매를 시기름니 그러나 아주 그나도 뭐 파락받으게 로딩 뭐야 아이고는 로 하이 가임 다가리티 에 해다 해비잖아 아도 스마이 떨어가 있는 이행기바니 시 마임 니꼬티 티라가 너무 웃기나 포토나 아다기 사이 잔마사도 시나 시나 그노 저먼 have 잔마 하트 리크웨이 करण बोदना पाव अनु पोसिला सिरा अनि खिदाको प्रकारले देखाउँने सिजन जालना सिने पाबुंना येंगिबा जर्मन गी पेशेंट दो ओदने बसिना 시 हिदाक्सिने येंगने 히 कैंसर लायंगे है हिदाक्सिने मम्मी माथा करेगे प्रकाश लोई पाइबने 바봉 이게 에드레스 시시거든요. 징메롱 코나가니 가라 양 कोई बाजार 고거 바자 손달래 징메롱 코나니 까라 라이 부크리 마야 미테 라잉다 하비로 로나 칸가번 메테 라인 하자도 미타이 ꯍꯣꯏ ꯃꯩꯇꯩ ꯂꯥꯌꯦꯡꯉꯥꯏꯗ ꯑꯗꯨꯝ ꯂꯣꯏ ꯈꯪꯉꯕ पाबुंग ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯒꯤ ꯍꯤꯗꯥꯛ ꯆꯥꯔꯒ ꯑꯩꯈꯣꯏꯒꯤ ꯀꯦꯟꯁꯔ ꯐꯈꯤꯕꯒꯤ ꯑꯩꯈꯣꯏ ꯄꯦꯁꯦꯟ ꯉꯁꯥꯏ ꯀꯦꯟꯁꯔ ꯐꯈꯤꯕ ꯄꯦꯁꯦꯟꯁꯤꯒꯤ ꯆꯦ ꯆꯥꯡꯗꯣ ꯑꯗꯣ ꯔꯤꯄꯣꯔꯠ ꯇꯧꯗ ꯄꯨꯊꯣꯛ ꯃꯁꯤ ꯃꯤ ꯌꯥꯝꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯁꯤ ꯑꯩꯅ ꯎꯠꯆꯔꯤꯕꯁꯦ ꯁꯤ ꯌꯦꯡꯕꯤꯔꯒ ꯀꯅꯥꯒꯨꯝꯕ ꯁꯤꯒ ꯑꯃꯅ ꯊꯥꯖꯕꯤꯅꯕ ꯂꯩꯔꯒꯁꯨ ꯆꯦ ꯆꯥꯡꯁꯤ ꯌꯦꯡꯕꯤꯔꯒ ꯑꯗꯨꯝ ꯈꯪꯒꯅꯤ ꯀꯦꯟꯁꯔ ꯅꯥꯕ ꯃꯤꯁꯦ ꯌꯥꯝꯈ꯭ꯔꯕꯖꯥꯠꯅꯤ ꯑꯩ ꯁꯤꯗ ꯌꯦꯡꯉꯤꯕꯁꯦ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯑꯅꯥꯕꯁꯨ ꯑꯗꯨꯝ ꯎꯅꯕꯤꯔꯁꯨ ꯌꯥꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯔꯤꯄꯣꯔꯠꯇꯨ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯝ ꯄꯥꯕꯨꯡꯗ ꯑꯗꯨꯝ ꯊꯝꯃꯦꯅ ꯍꯥꯏꯌꯦ ꯑꯗꯣ 72 yearsꯅꯤ ꯅꯨꯄꯥꯁꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯍꯤꯡꯉꯤꯅ ꯍꯥꯏꯌꯦ ꯄꯥꯕꯨꯡ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤ ꯄꯥꯕꯨꯡꯒꯁꯨ ꯊꯦꯡꯅꯔꯒ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯐꯪꯉꯦ ꯑꯗꯨꯒ ꯍꯤꯗꯥꯛꯁꯤꯁꯨ ꯃꯌꯥꯝꯁꯨ ꯇꯦꯁ ꯇꯧꯕꯗ ꯀꯥꯏꯗꯦꯅ ꯈꯜꯂꯤ ꯍꯥꯏꯗꯤ ꯏꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯑꯅꯥꯕ ꯂꯩꯕꯁꯤꯡꯗꯣ ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯥꯛꯑꯀꯥꯟꯗ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯔꯒꯀꯣ ꯁꯤꯒꯤ ꯍꯤꯗꯥꯛꯁꯦ ꯑꯗꯨꯝ ꯊꯛꯑꯒ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯑꯅꯥꯕ ꯂꯩꯕꯁꯤꯡꯗꯣ ꯐꯕ ꯑꯣꯏꯔꯁꯅꯨ ꯑꯗꯨꯝ ꯆꯪꯕꯤꯔꯛꯑꯣ ꯑꯌꯥꯝꯕ ꯃꯇꯝꯗ